ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯨꯠꯂꯒꯅꯤ ꯃꯩꯇꯩꯁꯦ ꯃꯨꯠꯂꯒꯅꯤ ꯃꯅꯤꯄꯨꯔꯁꯦ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯤ ꯑꯗꯨꯃꯛ ꯃꯤꯌꯥꯝꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯂꯒ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯁꯤꯒꯤꯗꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯜꯂꯛꯇꯕ ꯀꯔꯤꯒꯨꯝꯕ ꯔꯤꯑꯦꯛ ꯑꯃꯠꯇ ꯇꯧꯔꯛꯇꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯈꯣꯏ ꯀꯔꯤ ꯑꯣꯏꯅ ꯂꯩꯔꯤꯅꯣ ꯃꯅꯤꯄꯨꯔꯁꯤꯗ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯚꯣꯏꯁ ꯑꯃꯇꯪꯗꯤ ꯊꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯁꯤ ꯍꯧꯖꯤꯛ ꯇꯥꯟꯖꯥꯁꯤ ꯍꯧꯖꯤꯛ ꯌꯧꯔꯤꯕ ꯇꯥꯟꯖꯥꯁꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯛꯆꯤꯟꯅ ꯌꯥꯝ ꯃꯅꯨꯡ ꯂꯨꯁꯟꯅ ꯑꯣꯏꯔꯛꯂꯕꯅꯤ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏꯗꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯧꯍꯧꯕꯗꯤ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤꯅ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃ꯭ꯌꯨꯠ ꯑꯦꯟ ꯁꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯃꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯦꯅꯦꯂꯤꯁ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯤꯇꯔꯖꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔ ꯁꯅꯥ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯆꯥ ꯈꯨꯗꯤꯡꯃꯛꯄꯨ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯀꯥꯏꯀꯨꯝ ꯎꯠꯆꯔꯤ ꯑꯁꯦꯡꯕꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯨꯝ ꯃꯥꯂꯦꯝꯁꯦ ꯁꯨꯝ ꯀꯣꯏꯖꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯣꯜꯃꯣꯁ ꯆꯍꯤ 30 ꯁꯨꯖꯜꯂꯛꯑꯦ ꯑꯩꯅ ꯇꯥꯏꯋꯥꯟꯗ ꯂꯩꯖꯔꯛꯄꯁꯦ ꯑꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯁꯤꯗ ꯂꯝꯗꯝ ꯑꯃꯗ ꯃꯥꯒꯤ ꯃꯔꯝꯗꯝꯗꯨꯒꯤ ꯃꯃꯤꯡꯗꯨ ꯊꯥꯔꯒ ꯒꯥꯔꯤꯅꯦ ꯈꯪꯗꯦ ꯑꯗꯒꯤ ꯄꯦꯄꯔꯅꯤ ꯈꯪꯗꯦ ꯐ꯭ꯂꯥꯏꯌꯔꯅꯤ ꯈꯪꯗꯦ ꯊꯦꯠꯂꯒ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯑꯩ ꯇꯥꯔꯛꯇ꯭ꯔꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯍꯟꯗꯛꯀꯤ ꯊꯧꯑꯣꯡꯁꯤꯗ ꯑꯩ ꯇꯥꯕ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯍꯥꯟꯅ ꯑꯩ ꯑꯃꯨꯛꯐꯥꯎ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯂꯦꯝꯗꯤ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯁꯨꯝ ꯀꯣꯏ ꯆꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤ ꯍꯥꯏꯕꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯑ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯏꯕꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯐꯥꯗꯔ ꯐꯤꯒꯔ ꯃꯄꯥ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯏꯃꯨꯡꯗ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯃꯥꯒꯤ ꯌꯨꯝꯅꯥꯛꯇ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯁꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯗꯨ ꯃꯥꯒꯤ ꯐꯥꯗꯔ ꯐꯤꯒꯔ ꯑꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯋꯥꯍꯪ ꯌꯥꯡꯕ ꯃꯇꯝꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯌꯦꯡꯖꯕ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯉꯥꯡꯉꯛꯄꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯉꯥꯡꯉꯛꯄꯗ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯂꯥꯟꯅ ꯉꯥꯡꯉꯛ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯒꯅꯦꯕ ꯃꯗꯨꯕꯨ ꯗꯤꯐꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯁ꯭ꯇꯦꯠꯃꯦꯟ ꯀꯌꯥ ꯑꯃ ꯑꯩ ꯀꯃꯦꯟ ꯀꯌꯥ ꯑꯃ ꯑꯩ ꯄꯤꯔꯛꯀꯅꯦꯕ ꯃꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯏꯆꯥꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯡꯕꯨ ꯇꯁꯦꯡꯅ ꯃꯣꯏꯕꯨ ꯑꯩꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯄꯥꯝꯕ ꯃꯣꯏꯒꯤ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯄꯥꯝꯕ ꯑꯗꯩ ꯃꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕ ꯄꯥꯝꯕ ꯑꯗꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯒꯤꯅꯦꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯆꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯀꯩꯝꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯗ꯭ꯔꯕ ꯃꯥꯒꯤ ꯀꯩꯝ ꯈꯜꯂꯝꯗ꯭ꯔꯕ ꯏꯆꯥꯁꯤꯡ ꯈꯜꯂꯝꯗ꯭ꯔꯕꯀꯣ ꯃꯤꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯩꯝ ꯇꯧꯁꯜꯂꯝꯃꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯏꯆꯥꯁꯤꯡꯗꯅꯦ ꯃꯣꯏ ꯊꯣꯛꯄ ꯍꯥꯏꯅ ꯑꯩ ꯂꯩꯊꯣꯛꯄ ꯌꯥꯕ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯗ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯐꯥꯗꯔ ꯐꯤꯒꯔ ꯑꯃ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯄꯥ ꯃꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯇꯦꯕ ꯑꯗꯨꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯊꯥꯔꯒ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯝꯕ ꯋꯥꯊꯣꯛ ꯑꯩꯈꯣꯏ ꯉꯥꯏꯗꯣꯏꯅꯣꯕ ꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯂꯣꯏꯅꯅ ꯁꯤꯗꯤ unacceptableꯅꯦꯕ ꯑꯦꯅꯤ ꯁꯔꯀꯝꯁꯇꯦꯟꯁꯁꯤꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯦꯕ ꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯃꯁꯤ ꯇꯧꯍꯜꯂꯛꯑꯦ ꯃꯁꯤ ꯒꯕꯔꯅꯔꯕꯨ ꯑꯣꯏꯔꯒꯁꯨ ꯑꯃꯤꯠ ꯁꯥꯍꯅꯕꯨ ꯑꯣꯏꯔꯒꯁꯨ ꯃꯣꯗꯤꯅꯕꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯊꯣꯛꯍꯜꯂꯛꯑꯦ ꯊꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯅ ꯃꯦꯜꯂꯨꯕꯗꯤ ꯌꯥꯗ꯭ꯔꯦ ꯊꯣꯛꯂꯤꯉꯩ ꯑꯩꯈꯣꯏ ꯈꯪꯍꯧꯗꯕꯅꯤ
ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯕꯅꯤꯅ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯃꯣꯏ ꯃꯥꯡꯗ ꯊꯣꯔꯛꯀꯗꯕꯅꯦꯕ ꯃꯣꯏꯁꯨ ꯊꯣꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯣꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯡꯉꯤꯕ ꯏꯍꯧꯁꯦ ꯁꯤꯗꯁꯨ ꯃꯣꯏꯁꯨ ꯁꯧꯒꯠꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯃꯤꯅꯤꯁꯇꯔ MLA ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯑꯃꯈꯛꯅ ꯊꯣꯔꯒ CSOꯁꯤꯡꯗ ꯑꯩꯈꯣꯏꯅ ꯇꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯟꯖꯔꯝꯒꯦꯕ ꯏꯃꯨꯡ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯔꯣꯜ ꯃꯣꯗꯦꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯕꯅꯣꯕ ꯃꯄꯥ ꯃꯄꯤ ꯑꯣꯏꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡꯅ ꯏꯜꯂꯒ ꯆꯠꯂꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯒꯤ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯉꯝꯒꯗꯣꯏꯅꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯄꯥ ꯃꯃꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏ ꯃꯊꯧꯗꯨ ꯇꯧꯗꯦ ꯍꯥꯏꯕꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯃꯈꯥ ꯊꯥꯕ ꯃꯆꯥꯁꯤꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯁꯤꯡꯗꯨꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯕꯗꯣ ꯉꯥꯏꯔꯒ ꯃꯣꯏꯒꯤ ꯃꯈꯥ ꯏꯟꯒꯅꯤ ꯃꯣꯏꯒꯤ ꯃꯈꯥ ꯏꯜꯂꯒ ꯆꯠꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯤ ꯄꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯑꯗꯨꯃꯛꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ CSOꯗ ꯇꯥꯏꯅꯔꯒ ꯅꯣꯏꯅ ꯄꯨꯟꯁꯤꯟꯗꯕꯒꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯅꯦ ꯅꯣꯏ ꯄꯨꯟꯁꯤꯜꯂꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯟꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ CSOꯁꯤꯕꯨ ꯃꯣꯏꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯊꯣꯔꯛꯄ꯭ꯔꯣ ꯑꯗꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤꯕꯗꯤ ꯃꯣꯏꯅ ꯔꯣꯜ ꯃꯣꯗꯦꯜꯗꯨ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯌꯥꯝꯅ CSOꯅ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯀꯥꯟꯗ ꯂꯩꯄꯥꯛꯁꯤ ꯆꯥꯎꯈꯠꯀꯗꯕꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯣꯏꯅ CSOꯗ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣꯕ sibu taba yari ba waro ba MLA oigara minister oigara any misam oigara akang hai oigara sidi yadra ni da taba je ko adon hujik ori film ji aina hajening bati hoji India should be blamed. India not should be must be blamed for the conflict for the last 2 years. See India that blame to them say number 1 da number 2 da akhoi gi leadership su moi bu blame to them maram di moi matik magul laina matik yaw na moi thabak taw de ba moi hongala wa ngang ngam de ba si na su akhoi na chahi ani hena akhoi ware ise moi miyam gi wa je moi khang da bra ba si la le ba aduga arugol da aina hajinang ba point amana sumaina akhoi amaga hunadana ngang na BJP ni Congress ni adagi CSO ni akhoi na langa pa ni misting man haina yetna bagi mahota admaina yetna bagi mahota akhoi hujikti akhoi na punchil laga CSO singna adagi political leaders singna adagi misam miyam ni punchil laga sapigi matam do oire haina sumai thamjage sana aduga akhoi gi hujik akhoi gi leaders singna ko aina haijaning biji ko sigi phibam si yoro kamatam dadi moi center da su pumna maksi hujik center na thon bani cha khoi loi khangya ba chahi ani hela paji moi lotion ga di ila lotion ba yabne ba adu chahi ani hela paji ba da lotion ba gi mahuta moi na ngale ga irang ma thon ba ngale som di irang ma thon ba ngale som da ma thon na tor ga moi na som chung makha sang dina chung hot na ba che masi ai khoi na loi na khang la ba wa pham ni aduna hujik akhoi gi leader singna center da yes ji na sum khrom dana yes men oin leidana adegi akogi USA gi akogi mogi police ki systems mar haban leidana akogi court ta ko you have the right to remain silent abdo adu amisana modi na moida harak padana moje oh we have the right to keep silent torga moji silent adum leidani sinep torije sidi yamna lan ba khongthang ni sidi yamna pang da bagi mathawni aduga sugumba se thadokyu aina haijening se matrik khara leibiu magun khara leibiu aduga naram damgi khalagana yes haibido thadokpiu aduga hujik irei chasing na horib irang se stage da puning changjan piu sida sogat piu loinana ai amada haijaramge akhoi gi hujik uja standard su pandiga akhoi gi am nungai da ban ma khoi gi Manipur gi zone center force gi to ko ado iram damgi oiriba moisu awabasi nanglibane ba akhoi gi moisu awaba koina nungai ta kodamak nanglibane akhoi maru na akhoi gi police personnel sing ko aduna moina akhoi gi karuma protest ama irei cha taw matamda moina action lokhatpado khara wakan contribute and I samai thamjake han okay mathagi se oza santi kumar talak che oza santi kumar azi ko ri bawzan su akhoi gi mayam mari chung wa kum thambi khra matung da akhoi hairiba kwal tabi da thoki ba thawdog adu lakchar ba matung da hairiba thawdog adu da akhoi gi fungdor kriba akhoi government officials sing si akhoi gi makhoi gi mathak ta akhoi gi inquiry committee ama thijinna ba gi damak ta thawdog adu thijinna ba gi damak ta inquiry committee ama same le haiba wa
ꯅꯨꯃꯤꯠ 15ꯒꯤ ꯃꯇꯝ ꯄꯤꯈꯤꯕ ꯑꯣꯖꯥ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯑꯄꯥꯝꯕꯗꯤ ꯑꯣꯏꯗꯕ ꯍꯥꯏꯔꯤꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯉꯔꯥꯡ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯄꯥꯝꯕ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯁꯣꯏ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯁꯤ ꯃꯈꯣꯏ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯦꯟꯅꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯊꯕꯛꯇ ꯇꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯃꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯁꯥꯡꯗꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯖꯤꯟꯕ ꯉꯝꯂꯣꯏꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯏꯁꯨ ꯑꯃꯅ ꯀꯨꯞꯁꯜꯂꯒ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔꯅ ꯃꯃꯥꯡ ꯊꯝꯕꯤꯔꯝꯕ ꯏꯁꯨ ꯑꯃꯒꯤ ꯏꯁꯨ ꯃꯊꯪ ꯅꯝꯁꯤꯜꯂ ꯑꯗꯨꯃꯛ ꯊꯝꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ I think the ꯑꯣꯖꯥ government ꯃꯤꯠꯇ ꯂꯩ ꯑꯣꯖꯥꯒꯤ ꯃꯤꯠ Sigi matangse. Ako'y governor knows everything. As a head of the state, he knows everything. But why he needs to take 15 days? That's too long. Si yamna samale. Sigi noma pung ama ni da loina si loina khangba yaba wafam ne ba. Hadi mana head amo in the lady bisa ida magi mung manung da magi makada la ise kanana order to pibno natraga magi mathakta pirak pra haibsi khangdokpada phone tawraga hangnabda khudakta khangba ya wafam ne one si moina matamji sangdana na ba sum namtharaga thamnana ba hiramji namtharaga thamnana ba na moina nimit 15 matam pibagi wane abse sidi khudakta khangba ya ba pon ngatne ba kari guju khangoi deino makok ama oina lairiba governor na madu nimit 15 thara agadi akhoina madidaida thajabagi wafam leifam thokti ba aduna ni miyamna masidaida misiden moina rely trokti moina thajadadana neutral oiba independent oiba akogi committee ama semaga tijin view haire se si miyamna haire se si yamna chumma wafam ne ba